ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯦꯜꯗ ꯆꯣꯞꯄꯤ ꯍꯥꯏꯗꯨꯅ ꯍꯥꯠꯄ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯀꯣꯔꯧ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯔꯝ ꯃꯣꯛꯄ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯣꯔꯧꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯀꯣꯔꯧꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯔꯧ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯀꯥꯟꯗꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯀꯣꯔꯧꯒꯤ ꯃꯈꯨꯔꯥ ꯇꯣꯝꯕꯅ "ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨꯅꯦ ꯀꯀꯥꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯅꯪꯒꯤꯗꯃꯛꯇ ꯑꯩꯒ ꯅꯗꯣꯝꯆꯥꯒ ꯆꯥꯎꯅ ꯂꯩꯔꯤ꯫ ꯀꯀꯥ, ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯄꯥꯈꯪ ꯐꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯀꯥ ꯍꯣꯏꯗ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯖꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯑꯩꯅ ꯀꯀꯥ ꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯃꯇꯝꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒꯨꯝꯅ ꯎꯏ꯫ ꯑꯗꯣ ꯅꯪ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯌꯨꯀꯣ, ꯊꯕꯛ ꯁꯨꯕꯗꯁꯨ ꯌꯥꯝ ꯀꯟꯅ ꯁꯨꯒꯅꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯀꯀꯥ ꯆꯠꯂꯒꯦ, ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯎꯀꯣ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯔꯧꯅ ꯃꯇꯣꯝꯇ "ꯑꯩꯅ ꯊꯕꯛ ꯁꯨꯕꯁꯦ ꯈꯔꯗꯤ ꯍꯦꯟꯃꯟꯈ꯭ꯔꯕꯖꯥꯠꯂ? ꯏꯁꯥꯁꯤꯁꯨ ꯏꯀꯪ ꯀꯪꯉꯤ, ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯑꯩ ꯋꯥꯔꯕꯁꯨ ꯁꯦꯜ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯀꯣꯔꯧꯒꯤ ꯃꯗꯣꯝꯆꯥ ꯂꯩꯀꯥꯅ "ꯅꯨꯄꯥ, ꯀꯣꯔꯧꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ?" "ꯌꯥꯎꯗꯦ꯫ ꯑꯗꯣ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯂꯩꯇꯕ꯭ꯔꯣ?" "ꯂꯩꯇꯦ ꯍꯥꯏ꯫ ꯑꯗꯣ ꯃꯥꯗꯣ ꯊꯕꯛ ꯌꯥꯝꯅ ꯁꯨꯕꯒꯤꯔ ꯃꯁꯥꯗꯣ ꯏꯀꯪ ꯀꯪꯂꯦꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯁꯟꯒꯤ ꯁꯪꯒꯣꯝ ꯁꯨꯡꯂꯤꯕꯁꯤꯡꯁꯦ ꯃꯥꯅ ꯑꯣꯏꯅ ꯌꯣꯜꯍꯜꯂꯨꯔꯁꯤꯔꯣ?" "ꯆꯨꯝꯃꯤꯅꯦꯍꯦ, ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯁꯨꯝꯂꯤꯕ ꯁꯪꯒꯣꯝꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯂꯣꯏꯅ ꯌꯣꯟꯕ ꯉꯝꯂꯕꯗꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ." "ꯑꯗꯨꯅꯤ, ꯃꯥꯅ ꯋꯥꯅ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯌꯥꯔꯅꯤ꯫ ꯋꯥꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯪꯅ ꯃꯉꯣꯟꯗ ꯆꯠꯂꯒ ꯍꯥꯏꯔꯨꯔꯣ." ꯇꯣꯝꯕ ꯍꯣꯏ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ "ꯀꯀꯥ, ꯀꯔꯤ ꯀꯥꯎꯔꯝꯃꯒꯦ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯕꯣ?" "ꯀꯀꯥꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝ ꯁꯨꯡꯉꯤꯗꯅ, ꯃꯗꯨ ꯌꯣꯟꯕꯒꯤ ꯊꯕꯛꯇꯣ ꯅꯪꯅ ꯑꯣꯏꯅ ꯆꯠꯂꯣ, ꯅꯨꯡꯁꯥ ꯃꯔꯛꯇ ꯋꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯨꯠꯇ." "ꯀꯀꯥ, ꯑꯗꯨꯒꯤ ꯁꯦꯜ ꯑꯗꯨꯅꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕ ꯀꯣꯟꯅꯒꯗ꯭ꯔꯅꯦ?" "ꯀꯣꯟꯅꯅꯤꯗ, ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯤꯒꯤ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡ ꯆꯪꯂꯒ ꯌꯣꯟꯒꯗꯕꯅꯤꯅ꯫ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯋꯥꯔꯦ, ꯑꯗꯨꯅ ꯅꯪꯅ ꯑꯣꯏꯅ ꯆꯠꯂꯣ." "ꯍꯣꯏ ꯀꯀꯥ, ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯒꯦ." "ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤꯀꯣ, ꯀꯀꯥ ꯆꯠꯂꯒꯦ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯃ ꯍꯧꯈꯤꯗꯨꯅ ꯀꯣꯔꯧ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯗꯣꯝꯆꯥ ꯂꯩꯀꯥ ꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ "ꯍꯩꯃꯥ, ꯀꯣꯔꯧ ꯂꯥꯛꯑꯕꯣ?" "ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯩ ꯂꯥꯛꯑꯦ꯫ ꯁꯨꯡꯕꯗꯤ ꯂꯣꯏꯔꯕꯅꯤ, ꯅꯪꯅ ꯌꯣꯜꯂꯨꯔꯣꯀꯣ." ꯀꯣꯔꯧ ꯍꯣꯏ ꯍꯥꯏꯔꯒ ꯁꯪꯒꯣꯝ ꯑꯗꯨ ꯌꯣꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯁꯨꯝ ꯆꯪꯂꯛꯄꯗ ꯀꯨꯁꯨꯝ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯨꯁꯨꯝ ꯑꯃꯗꯤ ꯀꯣꯔꯧ ꯈꯨꯜ ꯑꯃꯠꯇꯗ ꯑꯣꯏꯔꯕꯁꯨ ꯃꯁꯛ ꯈꯪꯅꯔꯝꯗꯦ꯫ "ꯁꯪꯒꯣꯝ ꯂꯩꯕꯤꯒꯗ꯭ꯔꯥ?" "ꯂꯩꯒꯦ꯫ ꯑꯗꯨ ꯅꯪꯗꯤ ꯉꯁꯤ ꯈꯛꯇ ꯎꯏ." "ꯍꯣꯏ, ꯑꯩꯈꯣꯏ ꯀꯀꯥꯗꯣ ꯍꯟꯅꯨꯔꯕꯅꯤꯅ ꯆꯠꯄꯗꯣ ꯋꯥꯏ ꯍꯥꯏ, ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯂꯥꯛꯄꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯍꯌꯦꯡꯁꯨ ꯅꯪ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯣ?" "ꯂꯥꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯆꯪꯉꯛꯑꯣ꯫ ꯑꯩꯒꯤ ꯇꯥꯆꯧꯗꯣ ꯅꯨꯡꯇꯤꯒꯤ ꯁꯪꯒꯣꯝ ꯊꯛꯇ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦ, ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁꯪꯒꯣꯝꯁꯦ ꯂꯧꯒꯦ." "ꯍꯣꯏ, ꯆꯪꯉꯛꯀꯦ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ?" "ꯀꯣꯔꯧ ꯀꯧꯏ꯫ ꯅꯪꯒꯤꯗꯤ?" "ꯀꯨꯁꯨꯝ ꯀꯧꯏ꯫ ꯑꯗꯨꯗꯤ ꯑꯩꯃꯨꯛ ꯆꯠꯂꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯔꯧꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯁꯨꯝꯅ "ꯅꯨꯄꯥꯁꯦ ꯃꯁꯛꯇꯤ ꯐꯖꯩꯅꯤ, ꯁꯦꯜꯕꯨ ꯄꯥꯏꯔꯝꯒꯗ꯭ꯔꯥ? ꯃꯁꯛꯇꯣ ꯌꯦꯡꯉꯗꯤ ꯁꯦꯜ ꯈꯤꯇꯪ ꯄꯥꯏꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯤ." ꯃꯇꯝ ꯑꯗꯨꯗ ꯀꯨꯁꯨꯝꯒꯤ ꯃꯌꯥꯝꯕ ꯂꯨꯈꯣꯏꯁꯨ ꯊꯣꯔꯛꯇꯨꯅ "ꯏꯆꯟ, ꯁꯪꯒꯣꯝ ꯌꯣꯟꯕꯗꯨꯕꯨ ꯂꯥꯛꯈ꯭ꯔꯕꯣ?" "ꯂꯥꯛꯈ꯭ꯔꯦ꯫ ꯑꯗꯣ ꯇꯥꯆꯧ, ꯉꯁꯤꯗꯤ ꯁꯪꯒꯣꯝ ꯌꯣꯟꯕꯗꯣ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯂꯥꯛꯑꯦ, ꯍꯅꯨꯕꯗꯨꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯤ." "ꯅꯪꯗꯤ ꯅꯨꯄꯥ ꯅꯍꯥꯗꯣ ꯁꯪꯒꯣꯝ ꯌꯣꯟꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ?" "ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯒꯤ ꯈꯪꯕꯅꯤꯗ." "ꯐꯔꯦ ꯐꯔꯦ, ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯌꯥꯝꯅ ꯊꯣꯡꯉꯨ, ꯂꯧꯗꯁꯨ ꯄꯨꯒꯗꯕꯅꯤꯅ." "ꯍꯣꯏ ꯇꯥꯆꯧ꯫ ꯑꯗꯣ ꯇꯥꯆꯧ, ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜ ꯆꯪꯗꯨꯅꯅꯦ ꯑꯩꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯝꯇ ꯂꯩꯕꯤꯔꯛꯑꯣ."
ꯅꯪꯒꯤ ꯐꯅꯦꯛꯁꯤꯁꯨ ꯂꯩꯈ꯭ꯔꯦꯍꯦ ꯀꯩꯗꯧꯅꯕꯅꯣ ꯐꯅꯦꯛꯇꯣ ꯁꯦꯠꯅꯕ ꯅꯠꯇ꯭ꯔꯗꯤ ꯍꯨꯟꯗꯣꯛꯅꯕ꯭ꯔꯣ ꯅꯠꯇꯦ ꯍꯥꯟꯅ ꯂꯩꯈꯤꯕ ꯑꯍꯟꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯁꯦꯠꯄ ꯉꯝꯗꯗꯅ ꯂꯩꯔꯝꯈꯤꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯊꯝꯖꯤꯟꯒꯦ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯂꯩꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯂꯩꯔꯛꯀꯦ ꯆꯥꯛꯇꯨꯗ ꯊꯣꯡꯗꯣꯛꯎꯔꯣ ꯀꯨꯁꯨꯝꯁꯨ ꯃꯌꯥꯝꯕꯅ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯨꯗ ꯌꯥꯝ ꯍꯔꯥꯎꯅ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯀꯨꯁꯨꯝ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕ ꯂꯨꯈꯣꯏꯅ ꯃꯥꯕꯨ ꯃꯄꯥꯁꯛꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯈꯤꯕꯅꯤ ꯀꯨꯁꯨꯝꯁꯨ ꯃꯌꯥꯝꯕꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯅ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯃꯌꯥꯝꯕꯗꯨ ꯁꯦꯜ ꯂꯩꯔꯝꯒꯅꯤ ꯂꯩꯔꯝꯃꯣꯏ ꯈꯪꯗꯕ ꯃꯈꯩ ꯃꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯌꯥꯝꯕꯗ ꯂꯩꯍꯜꯂꯝꯃꯤ ꯂꯨꯈꯣꯏꯁꯨ ꯁꯦꯜ ꯂꯩꯕ ꯂꯩꯇꯕ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯉꯝꯅꯅꯕ ꯂꯩꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯀꯣꯔꯧꯁꯨ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯛꯏꯗꯤ ꯉꯁꯤꯗꯤ ꯍꯧꯒꯠꯄꯗꯣ ꯈꯔ ꯊꯦꯡꯈ꯭ꯔꯕ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯤꯔꯣꯜ ꯂꯩꯇꯦ ꯍꯥꯏꯗꯨꯕꯨ ꯅꯊꯟꯇ ꯂꯩꯔꯤꯔꯣ ꯍꯣꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯗꯤ ꯅꯣꯏ ꯀꯀꯥ ꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ꯭ꯔꯥꯅ ꯈꯟꯕꯅꯤ ꯍꯥꯟꯅꯗꯤ ꯀꯀꯥ ꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯗꯣ ꯃꯤ ꯂꯩꯇꯅ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯩ ꯂꯩꯔꯕꯅꯤ ꯑꯩꯁꯨꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛꯅ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯏꯕꯨꯡꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥ ꯏꯄꯥ ꯁꯛꯅ ꯌꯣꯛꯂꯛꯏ ꯑꯗꯣ ꯅꯪꯒꯤ ꯅꯕꯨꯡꯗꯤ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯁꯛꯁꯨ ꯎꯗꯦ ꯃꯥꯗꯤ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯌꯥꯍꯧ ꯊꯦꯡꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯧꯒꯠꯂꯛꯑꯅꯤ ꯑꯗꯣ ꯅꯪꯗꯤ ꯅꯨꯡꯊꯤꯜꯗ ꯀꯔꯤ ꯊꯕꯛ ꯇꯧꯔ ꯂꯩꯒꯦ ꯀꯩꯝꯇ ꯇꯧꯗꯦꯗ ꯆꯥꯛ ꯊꯣꯡꯕ ꯇꯨꯝꯕ ꯆꯥꯕ ꯀꯦꯕ ꯁꯤ ꯈꯛꯇꯅꯤ ꯐꯤꯗꯤ ꯁꯥꯗ꯭ꯔꯣ ꯁꯥꯗꯦꯗ ꯍꯩꯇꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯐꯤ ꯁꯥꯕ ꯐꯥꯎꯕ ꯍꯩꯇꯕ ꯇꯝꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯨꯡꯊꯤꯜꯗ ꯇꯨꯝꯗꯨꯅ ꯂꯩꯕꯩ ꯃꯍꯨꯠꯇ ꯑꯁ ꯇꯜꯂꯤꯗ ꯀꯥꯏꯗꯒꯤ ꯁꯪꯒꯣꯝꯗꯨ ꯄꯤꯔꯣꯁꯦ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧꯗꯒꯤ ꯁꯪꯒꯣꯝꯗꯨ ꯂꯧꯔꯒ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯣꯔꯧꯁꯨ ꯀꯨꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯣꯔꯧ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯨꯁꯨꯝꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯈꯤꯔꯝꯗꯦ ꯀꯣꯔꯧ ꯐꯃꯨꯡꯗ ꯇꯨꯝꯅ ꯃꯊꯟꯇ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯗꯨꯒꯤ ꯀꯨꯁꯨꯝꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯁꯤꯕꯣ ꯅꯨꯄꯤꯗꯣ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯀꯦꯗꯨꯅꯇ ꯂꯩꯕꯤꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯗ꯭ꯔꯦꯗ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯐꯣꯡꯗꯣꯛꯂꯒꯅ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯀꯣꯔꯧ ꯀꯨꯁꯨꯝꯒꯤ ꯋꯥꯈꯜ ꯈꯟꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯂꯝꯃꯤ ꯀꯣꯔꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯀꯣꯔꯧ ꯂꯝꯕꯤꯗ ꯆꯠꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯨꯁꯨꯝꯗ ꯐꯣꯡꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯀꯣꯔꯧ ꯁꯨꯝ ꯂꯥꯛꯄꯅ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ ꯀꯨꯁꯨꯝꯁꯨ ꯀꯣꯔꯧ ꯂꯥꯛꯄꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯀꯨꯁꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯀꯣꯔꯧ ꯀꯨꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄ ꯑꯁꯤꯗ ꯍꯦꯟꯅ ꯀꯨꯁꯨꯝꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯀꯣꯔꯧ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯊꯝꯕ ꯉꯝꯗꯗꯅ ꯀꯨꯁꯨꯝ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯨꯏꯔꯕꯅꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯕ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯗꯣ ꯅꯕꯨꯡꯗꯤ ꯇꯨꯝꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯥꯅ ꯇꯥꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯇꯥꯔꯨꯏ ꯃꯥꯗꯤ ꯅꯥꯈꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯕꯣ ꯀꯌꯥꯝ ꯂꯨꯕꯖꯥꯠꯅꯣ ꯌꯥꯝ ꯂꯨꯕꯗꯤ ꯅꯠꯇꯦꯗ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯁꯤꯗ ꯅꯪ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯀꯨꯁꯨꯝ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯁꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯑꯝꯇ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯟꯕꯤ ꯑꯃꯗꯤ ꯑꯀꯤ ꯑꯃꯧꯗ ꯌꯥꯝꯅ ꯆꯣꯞꯄꯤ ꯑꯣꯏꯕꯅꯤ ꯑꯩꯁꯨ ꯈꯜꯂꯛꯈꯤꯒꯦ ꯄꯥꯎꯈꯨꯝꯗꯤ ꯍꯌꯦꯡ ꯄꯤꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯀꯨꯁꯨꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯀꯨꯁꯨꯝꯁꯨ ꯀꯣꯔꯧꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯀꯣꯔꯧ ꯀꯨꯁꯨꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯏꯌꯥꯡ ꯌꯥꯡꯈꯤꯔꯝꯃꯤ ꯀꯨꯁꯨꯝꯁꯨ ꯇꯨꯝꯅ ꯃꯊꯟꯇ ꯑꯩꯕꯨ ꯌꯥꯕꯤꯔꯁꯤꯔꯅꯦ ꯃꯥ ꯅꯠꯇꯅ ꯑꯩꯕꯨ ꯀꯣꯏꯔꯛꯄ ꯅꯨꯄꯥꯁꯨ ꯑꯝꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯔꯒꯅ ꯅꯨꯄꯥꯁꯤ ꯏꯅꯥꯛ ꯈꯨꯟꯗꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯥꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯑꯁꯨꯝꯅ ꯀꯨꯁꯨꯝ ꯋꯥꯈꯜ ꯈꯟꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯃꯕꯨꯡ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ
Ichan, nangbu tumabo. Kaigino tacho, kai leirage. Hayingdi tacho se, nganna thaba ama chakadaban. Aduna aibu ngana hodoro. Hoi tacho, tumatum. Masi haiduna lukoi thokirami. Somda sukoro. Kusumna kari pakhum pirakadaba haina khanbada tumba yaramde. Asumna numidang duma haukiduna nonga laglami. Lukoi ngasidi machanupina haugalakdringai ayuk ana haugatuna thabak chatnanaba loisilami. Matam aduda kusumsu haugalakduna mabungbu haudoke tawbada mabungdi thabak chatnanaba loisinduna leirami. Ngasidi aina hale. Tacho, chakdi ada chadoiro, natraga sida chadoiro. Ayukiro. Ayukidine, chak hapuranu, ada charani. Adudi ay muchalage ko, fazana leiramu. Masi hairamlaga lukhoi chatkirami. Lukhoi chatkraba matungda ngaihak leiraga korausu kusum khoida laklami. Kusum su korau na lakpadu taraduna yam kina thoraklami. Ngarangi pakhumdudi. Hoi, ay nangna haibado yarage. Ado, hayingwai aigi laminabada aigi apamba khuding piba ngamgadra. Korausu kusumbu nungsibanina kaisu khanthadana hoi hairami. Adudi aina haiba khuding pigani haina nang wasao. Korausu hoi hairaga wasaklami. Matam adudagi korau ko kusumga nungsinarami. Korau nungtigi kusum khoida laktuna kusumga unarami. Asumna makhoi ani nungsinaba adu khulgi mi khudingmaknasu loina khanglami. Koraugi mandom cha leikana. Korau, nangbu kusum kaubi nupiduga nungsinai haibasibo chumbro. Korau su lotpa yadrabanina hoi hairami. Indom chadi madugi nupido kaya pamdi. Hayengwaine laiminaba matamda nang wagadaba mali. Tombana magi nupi laikada. Kaidauragene nupido adu yamna phattabasu nate. Adugi nateda nupido migi awaba khangdabani. Yengune mabungduna migi thabak tawduna wana sel tali. Aduga madi ina khunbagi machagumna mabungda ningai tawdana atang atangwa phirol sing laihanduna set. Ay kanana khangdoino nupido yum panba matamda honglakpa. Aidi pukning hongakani haibado thajadeda. Korausu kusumbu thamoi sengna nungsirubana mandom chana haibado thasinnaramde. Korau, nangbu madugi nupido natrabadi khulsida nupi atopamta leitrabro. Hai, kari wa khuhangnuni nupi nangbo. Nangsu noigi ahalamana aise lairaba nupani. Ina khunbada layu haibada nangna yadadana aingonda leire idudi aduga chapmane. Indomcha, ai chalage chaksu thongamdri. Sida hoina charodana chak insangsu yamna leiri. Korausu yani hairamlaga chatkirami. Korona chakraba matungda tombana magi nupi laikada. Nangse yamna ngangningkrapon. Mi angangsi nangna ngangmanbadagi chakredana. Magi phananaba haibibani kaino. Aikhoi sumana nungaina leibado pami. O adu oirasune mana nupido magi damakta matik chare haina koizaribani. O phare phare ai kaisu hairaroi. Masi haiduna laika imungda changkhirami. Asumna matam khara haukirami. Korauga kusumgasu yum palami. Kusum magi nupagi awaba kaisu khangdana. Chaningbada cha setningbada set magi laisaringagi sajat adu honglamdri. Nupa nga chadabasu kuiri horendi nga lairo. Ngarangda nga chabada ngairi aduga nga chadaba kuiri. Nangna sado noibana yadre. Chak yam chamanbagi. Noiningaga noisanu kaino. Haying sini ngasi sini habasu khangbanate. Aduna hinglingai sida chaningbada cha seningbada sekadabani. Nangdi thabak suba chatrabani na sel tanbase kayang yamna wai habado khangjrene. Nangna hai sidi aisu thabak suba chatlo haibani ne. Adu haibanate ni sel se khara khara tungsin se haibani. Aidi khangde sel leba laitaba. Nga do soidana lairo. Masi haiduna kusum imungda ngangduna changkhirami. Kusumna changkraba matungda korona. Madi thabak suba chatrabanina sel tanbase kayamuk yamna wai haibase khangdre. Thakpa ngamgani haina laururabanina ngamnanaba hotnaba tare aisu. Korau loisinba loiredana thabak suba chatkirami. Kusumsu korona chatkraba matungda imungi thabak surami. Mahakna imungi thabak suduna lairingaida laikasu laklami. Kusumna Indomcha lairo chango pidasida phambiyo. Korau di thabak suba chakhibro. Chakhri Indomcha. Khangdreda mana thabak subadi pangsata chali aduga seldi supai paidi. Indomcha
imung ama puba haibase sel yamna changkhrajan kadaidagi cheng wanbadagi insang leibadagi mana nongmada talakpa sel duna leiba phawba konade ai su khangini nangna su phi gumba sadana mating kitang pangbirabadi phagadabani kadaidagi ma khaktana talakpa sel adu ngaiduna leiradi yararo kusum khol kalap tawna indomcha aina phi saba haitana kamaina phi saraga magi mating pangdoino nang nupi natro tamaga haitaba kaisu leitaban tamsil indomcha madugi wa oiredi chapikro nang dimina achumba wa hairedi sauningini ne kadaidagi nangi nupa khaktana purakpa sel adu ngaiduna leiradi yararo nangi nupa dudi ne thabak sumanbagi masado ikang kanglaga yengba yadre ne itai inaw nuksinana leiba imung ase indomcha na thugai khanbirakano yumsa thadoktuna yam thuna chapikro phare phare indomcha na nangbu nusidana haibasida nangna lana laurabadi indomcha chatlage masi haiduna leika su thawai nungai tana chatkirami leika chakraba matungda kusumna mina phi saba hanjin hanjin haite hairakda phi saw dom hairagali kari hanubinu khangdeba kanade insang ahawba thongna nabusu leitabanina ipamda chatlaga ahawba charuge masi hairaga kusum keduna mafi marol nana loisilaga mapamda chatkirami mabung lukhoina ngasina kari ni ba mula ino selgam ta leite ko as ta chawsima sel ni bala panati chumna sum lakpani nangi do chumna lakpa mande korodi madi kadai da bu oini thabak suba mana thabak suba chalaga nangna lekai koi bana tro as ta chaw aisu imungi thabak pumba loiragani sida la isi aduna yaroini nang su phi saba khotpa khara tam nangi nupa khaktana purakpa sel do ngaigan madu khaktana nungaiba ngamna phi sabasu haitana kamai phi sadoino tamsilo tambada hairoidaba kaisu leite tale numit chupa mafamaga phi sabado khwang nagani e wadana kamaina sel tandoino yeng nangi nupadi sakraba nungsa maraksida thabak suri kayamuk yamna waramgani madu khalaga nangsu thabak taw wasanu kaino manaibu thakpa ngamani na loina tra hai adumaina hai nangsu korobu nungsibagi magi manakta leiba natro nangna mabu nusirabadi nangsu magi mateng pangpham thokpani yare ta chaw masigi wasa to ose ado ta chawbu chak to obaba kadai dagino chakam ta thongje ta chawsu inama mathibadi pharabani ado ta chaw ai chak to thongbirage ho thong nangsu ne sida chal korausu thabak suba chakhrabani na hoi ta chaw ado injang di kai thongdoino khangde areba mathong ta chaw yumda ahawba chadaba su kuiri aduna nga chase hoi ta chaw kai thel chatuna ne nga leiruge nang chak to phasana thongamuko masi haiduna lukhoi kai thel da chatlami kusum su nga charani haiduna harau na imung da changduna chak thonglami asomdana koro nungsa sai khangdaba makai thabak surami mana thabak suri balabu aduna ibungo koro nangbu ngahak ta pothaw ne he warani ni nangbo wade da khura ha mana wai haidaba makai thabak su aduga magi nupi tuna ina khunbagi nupi gum atang wa fizol setuna nungaina ne khura yaragadi khusuma se yamande aduna mathangdadi khara hapiyu kari hapano da aikhoi su sele bagi suhan banate miro leitaba sida tawban koro wa kai su haiba ngamdana tumina leiram asomdana kusum chak thongba loiraduna mabung lukhoiga chak chaminaram lukhoina kusum leisari ngaida nangna setningbada set naning tawbado hojikti yum palabanina thado nangi nupagi awaba su khang nangi nupa asina sakraba nungsa marakta wana thabaksu aduga nangna atang firo leiduna set mase ta chaw pamde as ta chaw chak se ningthina jagi se ho charo asumna numitu ma hawkhirami kusumna nupa selki ta piro hayeng nigi lohongba chakadaba lei aduna kaithel chalaga furit amta leiruge nangna selda hairaga lei haidadi kaino nangna sel tanba chapa natro hongamje madugi khitang phanglukpa selduna imungi awada pabu leigadra nangi na fina robu leigadra seyum aigi sigairaba furit si phawbada sinba ngamje aduga nangna sel o nangna haisinadi sel piba ngamaroi haibani ne
नुपी नंगसु वखल खितंग खलुदना अइना फंगलकप सेल से यामदे हाइबा नंग खंगिब नत्रो सेल से पीरदी ngasi ayuki chingdi kaman tawba nangi furit adudi ma'am leirududi kona leirasu yai nangna wasakidaine aina haiba khudin pigani haina korausu magi nupina ngangbudu taningdraduna magi araiba sel adu piram kusumna ngangdabida ngasaina piba yadraba aise nangonda leibadagi setningbada setpa phangdrabani chingdubudine horengido aisolaagi masi haiduna kusum kaithal chatkirami korausu kusumna chakraba matungda thabak suba chatnanaba loisilami kusumna kaithelda lakpada magi mamanabi leirang kobi amaga thengnarami leirang nangdi mafamsida kamai leiramino aido ngarang ipamda lai o aduga aikhoi yumda su koirakte mi macha se mayum lapna panbadagi akhoi ga se kaukri is horela ke tawbani adu nangbu kamai tawrige nungai riba natro nungai haiba dar aduni nungai zaramgani nangi nupasu thabak suba nomba seltan batandabanina ibema seltan bakanbagi wani nongmugi chara ani suna chaba phangdi yam wana leli jan kamaina nangna khangidun khula sidadi thabak subagi kusumal yamde haiba adu oiragana aikhoi khulda oina thabak suba la o hayo aikhoi khulda dine thabak subagi kusuman su yam yame yaba budi yai aduda lamlap manbado chathok chasin tawbada nungai roi adugi bo akhoi da leiraga thabak surasu yaina hoi horen magam ta tanarukhigi adudi ai halamage ko masi haiduna kusum phirol leiba loiraga yumda hankhirami asumna numitara duna korausu yumda halaklami kusumna kaino ngasidi yam thenga ina thabak do ngasi loisina ba hona bada thengri ngasidi yam waida nangbu chak thongabo thongi loidawri chak lamabo lame kai injang no skalai degi moina ngasai purakpa injang dudi onthokna su haukidre loidawri ngahak leidi insang mulani thabak su bu chatningdreda thabak na wana sui kusumana khajikta phangi henga piyo haibasu yade nupa kainuma haige kai wano ngasai ita leirangdo kaithelda thengnei mana haibada makhoigi khuldadi thabak subagi khusumal yam yami hai makhoigi khulda oina thabak suba chatlukera kadai dagi noda aduk yamna lapadubu madudine lektradi yaroi lekpabudi ita leirangna makhoida leirasu yai hai talida ainangmu thadokuna chatpa ngamu punsi chupa thadokadabasu nate marak marakta unadoidudi adu oirsu ai nangbu udradi leiba ngama hingbada sel yam changi nangna yumsida sum leiradi akhoi kamai hingdoinu ngasai leirangdo akhoida lami mana so hayingdagi la asu yare na haibani leinaba mafamdudi thabak sunaba nekliba yumbu khoida leirasu yai hai phare hayingdagi chatlage adu nupa nangna mafam aduda leiraga aigi sel tharakpa kauni ko nangsima thabak phawbu suba hawdri selda hairagali chaklami chakto loisilo kusum hoi hairaga imungda changkhirami asumna numidang aduma hawkhiduna nongalaklami kusum magi nupana yum thadoktuna chatkadabanina nganna hawgatuna magi nupagi mafi marol sing yombirami matam aduda korausu hawgatuna mamit mamai ta thoklami korau magi nupibu thadoktuna chatkadabagi mathwai nungaitana mamitagi mapi ira chenduna nupi nangbu thadoktuna chatkadabase pukning yam nusi se khapkanu to nupa mandi aikhoi ani punsi chupa kainagadabasu nate marak to unagadabasidi koraudi magi nupibu thadokani khanbada suki matik thamoi adu nungai jaramde adubu kusumdi sel khakta khanbagi magi nupana chakhige tawbada nungai taba kaisu utlamde magi haibabu sel kharabu phanglabadi loire haibaduni ado sel dharakpa kauni ko korausu hoi hairaga thawai nungai tana chatkirami asumna matam khara haukhirami nongma kusum somangda famduna leiringai korauga piklingai dagi tinarakpa chingkhai khauba nupa ama kusum khoida laklami chingkhai ita thajadana laisibu kai leirage itaw korumna nangonda sel piyo haina piri kusum mapuroibna sel thara idabada harauna sel thari haiba kadaino
ꯁꯤ ꯈꯛꯇ ꯊꯥꯔꯛꯄ? ꯀꯩꯗꯧꯔꯒꯦ? ꯀꯣꯟꯅꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗꯒꯤ ꯂꯧ, ꯀꯣꯟꯅ ꯁꯤꯡꯉꯁꯨ ꯌꯥꯏ꯫ ꯀꯨꯁꯨꯝ ꯂꯧꯅꯤꯡꯗꯕ ꯁꯥꯔꯒ ꯌꯥꯔꯅꯤꯗ, ꯁꯤ ꯂꯧ, ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ꯫ ꯀꯨꯁꯨꯝꯁꯨ ꯆꯤꯡꯈꯩꯅ ꯄꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯛ ꯏꯅꯥꯛ ꯈꯨꯟꯕ ꯅꯪꯅ ꯀꯔꯤꯒꯤ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯅꯣ? ꯑꯩꯗꯤ ꯆꯠꯇꯦꯗ, ꯑꯩꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯀꯣꯔꯧꯅ ꯊꯕꯛ ꯁꯨꯕ ꯑꯗꯨꯗ ꯌꯥꯎꯕ꯫ ꯑꯗꯨꯗ ꯀꯣꯔꯧꯅ ꯃꯉꯣꯟꯗ ꯁꯦꯜꯁꯦ ꯊꯥꯔꯛꯄ, ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯄ, ꯑꯗꯨꯒꯤ ꯊꯤꯜꯂꯛꯄꯅꯤ꯫ ꯑꯣ, ꯑꯩꯗꯤ ꯅꯪ ꯆꯠꯄ꯭ꯔꯥꯅ ꯈꯜꯂꯨꯔꯤ꯫ ꯀꯥꯏꯗꯩꯅꯣꯗ, ꯆꯠꯇꯦꯗ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯗꯤ ꯍꯥꯏꯔꯛꯑꯣꯀꯣ, ꯑꯩ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯥꯔꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨ, ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯤꯡꯗꯅ ꯃꯥꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯑꯃꯗꯤ ꯐꯤꯔꯣꯜ ꯑꯍꯟ ꯑꯍꯟꯕ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯣꯔꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯛ ꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯀꯣꯔꯧꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯆꯤꯡꯈꯩ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ, ꯏꯌꯥꯝꯕ ꯀꯣꯔꯧ, ꯃꯊꯪꯗꯗꯤ ꯏꯇꯩꯃ ꯀꯨꯁꯨꯝꯅ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯅ ꯊꯥꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯃꯥꯗꯤ ꯑꯩꯕꯨ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯉꯛꯑꯝꯃꯣꯏꯅꯦ, ꯁꯦꯜ ꯈꯛꯇ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯏꯌꯥꯝꯕ, ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯅꯌꯨꯝꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒ ꯎꯅꯕ ꯌꯥꯕꯅꯤ꯫ ꯌꯥꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯃꯄꯨꯗꯨꯅ ꯌꯥꯗꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ, ꯊꯕꯛ ꯁꯨꯕ ꯍꯧꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯨꯁꯨꯝ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯥꯔꯛꯄ ꯁꯦꯜ ꯑꯗꯨ ꯐꯥꯎꯕ ꯀꯣꯟꯅꯗꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯝꯃꯤ꯫ ꯃꯤꯅ ꯁꯦꯜ ꯁꯤꯡꯕ ꯂꯥꯛꯑꯒꯅ ꯃꯄꯨꯔꯣꯏꯕ ꯂꯥꯛꯑꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯨꯁꯨꯝ ꯎꯪꯗꯨꯅ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯤꯡꯈꯩꯅ, ꯀꯨꯁꯨꯝ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯎꯪꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯗꯨꯕꯣ? ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯗ ꯆꯠꯄꯗ ꯁꯤꯅꯅꯕ ꯂꯤꯛꯀꯣꯟꯁꯨ ꯑꯝꯇ ꯂꯩꯇꯦ꯫ ꯑꯩꯅ ꯂꯨꯍꯣꯡꯕꯗ ꯄꯨꯔꯛꯄꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯃꯜꯂꯤ꯫ ꯑꯗꯨꯒꯤꯕꯨ ꯑꯩꯅ ꯑꯍꯟꯕ ꯃꯀꯣꯛ ꯂꯩꯕꯤꯔꯒ ꯂꯣꯏꯔꯦ꯫ ꯀꯨꯁꯨꯝ ꯏꯀꯥꯏꯕ ꯁꯥꯁꯤꯟꯅꯔꯒ, ꯑꯁ, ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯃꯟꯗꯅ ꯏꯀꯥꯏꯔꯦꯗ꯫ ꯌꯥꯔꯅꯤꯌꯦ, ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯂꯩꯖꯕꯁꯤꯡ ꯑꯁꯦ ꯁꯤꯔꯒ ꯆꯠꯂꯒꯦ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ? ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯃꯁꯤꯅ ꯅꯪꯒꯤ ꯁꯅꯥꯁꯤꯡꯗꯣ ꯂꯩꯔꯨꯔꯣ, ꯀꯣꯟꯅꯗ꯭ꯔꯒꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ꯫ ꯑꯁ, ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯕꯁꯤꯕꯨ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯛ ꯆꯥꯁꯦ, ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯆꯠꯄꯗ ꯉꯥ ꯂꯩꯔꯛꯀꯦ꯫ ꯆꯤꯡꯈꯩꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯁꯨꯝꯅ, ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ, ꯃꯉꯣꯟꯗ ꯂꯩꯔꯝꯃꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯑꯁ, ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯕꯅꯤ꯫ ꯆꯤꯡꯈꯩꯁꯨ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯅꯨꯄꯤꯁꯤꯕꯨ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯤꯕꯣ? ꯀꯔꯤꯒꯨꯝꯕ ꯏꯇꯥꯎꯒ ꯑꯩꯒꯤ ꯅꯨꯄꯤꯒꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯕ? ꯆꯤꯡꯈꯩ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯆꯠꯄꯗ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯊꯣꯏꯗꯨ ꯌꯥꯝ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯊꯣꯏ ꯁꯥꯎꯅ ꯂꯩꯔꯝꯕꯗꯨꯗ ꯆꯤꯡꯈꯩꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥꯎꯅ ꯂꯩꯔꯝꯃꯤꯁꯤꯅ? ꯍꯣ, ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ, ꯉꯥꯏꯍꯥꯛꯇ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯇꯦ, ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ꯫ ꯀꯣꯏꯆꯠ ꯆꯠꯄ ꯅꯠꯇꯦꯅꯦ, ꯀꯨꯁꯨꯝ ꯈꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯅꯪꯗꯤ ꯃꯈꯣꯏꯗ ꯀꯩꯗꯧꯕ ꯆꯠꯂꯨꯔꯤꯕ? ꯅꯪꯒꯤ ꯅꯇꯥꯎ ꯀꯣꯔꯧꯁꯨ ꯂꯩꯇꯕꯗꯨꯕꯣ? ꯑꯗꯨꯒꯤꯅꯤ ꯆꯠꯂꯤꯁꯦ, ꯏꯇꯥꯎ ꯂꯩꯇꯕꯒꯤ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯨꯕ꯫ ꯇꯥꯕꯗ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯒꯦ? ꯑꯣ, ꯅꯪꯒꯤꯁꯦ ꯅꯇꯥꯎꯗꯨꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯨꯁꯨꯝꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ? ꯇꯥꯅꯤꯡꯗꯦꯀꯣ, ꯑꯗꯨꯒꯨꯝꯕ ꯃꯤ ꯁꯤꯟꯅꯒꯗꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨ꯫ ꯍꯣ, ꯑꯩꯁꯨ ꯈꯪꯖꯕꯗꯣ, ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯀꯨꯁꯨꯝ ꯈꯣꯏꯗ ꯆꯠꯄꯗꯣ꯫ ꯆꯤꯡꯈꯩꯁꯨ ꯁꯥꯎꯕ ꯁꯥꯁꯤꯟꯅꯔꯒ, ꯀꯔꯤ ꯅꯨꯄꯤꯅꯣꯅꯦꯍꯦ, ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯕꯅꯦ, ꯁꯥꯎꯅ ꯁꯥꯎꯒꯠꯂꯤꯕ, ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯁꯛ ꯑꯁꯦ ꯎꯕꯗꯅꯦ, ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ, ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯨꯍꯣꯡꯂꯒ ꯂꯧꯕꯤꯔꯤꯅꯣ? ꯍꯣ, ꯑꯗꯨꯗꯤꯅꯦ, ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯥꯏꯃꯟꯕꯗꯒꯤ ꯍꯣꯡꯂꯤꯕ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯕꯦꯊꯣꯏꯁꯨ ꯀꯔꯤꯒꯤ ꯆꯤꯡꯈꯩꯗ ꯂꯨꯍꯣꯡꯂꯤꯕꯅꯣ ꯍꯥꯏꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯨꯁꯨꯝ ꯁꯅꯥꯁꯤꯡꯗꯨ ꯂꯩꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯜꯂꯛꯄꯗ ꯉꯥꯁꯨ ꯂꯩꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯤꯡꯈꯩꯁꯨ ꯀꯨꯁꯨꯝ ꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤꯗꯨꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯔꯨꯗꯣꯏꯅꯣ? ꯑꯁ, ꯅꯪꯁꯤꯃ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯦ꯫ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯪꯁꯦ ꯃꯤꯒꯤ ꯅꯨꯄꯥꯒ ꯃꯥꯟꯅꯗꯤꯌꯦ꯫ ꯀꯔꯤꯒꯤ ꯃꯥꯟꯅꯗ꯭ꯔꯤꯕ? ꯍꯣ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯤꯌꯦ꯫ ꯅꯪꯒꯤ ꯅꯔꯝꯆꯠꯁꯦ ꯍꯥꯟꯅ ꯈꯪꯉꯝꯃꯗꯤ ꯅꯪꯉꯣꯟꯗ ꯂꯩꯔꯝꯃꯣꯏꯗꯕꯅꯤ꯫ ꯏꯁ, ꯏꯕꯦꯝꯃ ꯁꯛꯊꯤꯕꯤ, ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯂꯩꯕꯒꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯆꯥꯅꯤꯡꯕꯗ ꯆꯥꯕ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯄ꯫ ꯐꯔꯦ, ꯌꯥꯔꯦ, ꯉꯥꯡꯉꯅꯨ꯫ ꯆꯠꯂꯝꯗꯥꯏꯁꯤꯗ
ꯗꯥꯎꯒ ꯑꯝꯇ ꯌꯥꯔꯣꯏ ꯅꯪꯅ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯇꯧꯖꯔꯨꯔꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯅꯁꯛ ꯐꯖꯔꯝꯂꯕꯗꯤ ꯊꯣꯛꯑꯣꯏꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩꯗꯣ ꯀꯨꯁꯨꯝ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯊꯣꯏ ꯋꯥ ꯀꯩꯁꯨ ꯉꯥꯡꯕ ꯉꯝꯗꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯠꯄꯗꯨꯗ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯈꯩꯁꯨ ꯀꯨꯁꯨꯝ ꯈꯣꯏꯗ ꯌꯧꯔꯛꯂꯝꯃꯤ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ ꯆꯥꯛꯁꯨ ꯂꯣꯏꯗꯧꯔꯦ ꯆꯤꯡꯈꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯤꯗꯥꯗꯨꯗ ꯐꯝꯂꯝꯃꯤ ꯀꯨꯁꯨꯝ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯑꯩ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯕු ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯕ ꯄꯥꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯂꯩꯒꯅꯤ ꯀꯨꯁꯨꯝ ꯁꯦꯜ ꯄꯥꯝꯕꯅꯤꯅ ꯆꯤꯡꯈꯩꯒꯤ ꯋꯥꯗꯨ ꯌꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯀꯨꯁꯨꯝꯒ ꯆꯤꯡꯈꯩꯒ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯀꯨꯁꯨꯝꯒ ꯆꯤꯡꯈꯩꯒ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯆꯤꯡꯈꯩꯒꯤ ꯅꯨꯄꯤ ꯑꯍꯜ ꯏꯕꯦꯊꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯨꯁꯨꯝ ꯄꯨꯔꯛꯄꯗꯨꯗ ꯃꯄꯥꯝꯗ ꯍꯟꯈꯤꯔꯝꯃꯤ ꯀꯣꯔꯧꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯈꯤꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯀꯣꯔꯧ ꯃꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯗ ꯗꯥꯗꯥ ꯁꯦꯜꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯗꯣꯏꯅꯣ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯁꯦꯜ ꯊꯥꯗꯕ ꯀꯨꯏꯔꯦ ꯌꯥꯔꯒꯗꯤ ꯁꯦꯜꯗꯣ ꯉꯁꯤ ꯄꯤꯕꯤꯔꯣ ꯍꯣꯏ ꯑꯩꯁꯨ ꯉꯁꯤ ꯄꯤꯒꯦ ꯇꯧꯔꯕꯅꯤ ꯁꯦ ꯂꯧꯁꯤꯜꯂꯨ ꯍꯟꯗꯛꯇꯤꯅꯦ ꯈꯨꯠꯁꯨꯃꯟꯁꯨ ꯍꯦꯟꯒꯠꯅ ꯄꯤꯔꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯐꯕꯒꯤ ꯑꯩꯅ ꯁꯦꯜꯁꯨ ꯈꯔ ꯍꯥꯞꯄꯤꯔꯕꯅꯤ ꯀꯣꯔꯧ ꯃꯄꯨꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯣ ꯗꯥꯗꯥ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯆꯠꯂꯨꯔꯣ ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨꯀꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯔꯧꯅ ꯑꯁ ꯁꯦꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯄꯨꯟꯁꯤꯁꯤꯗ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯎꯔꯕꯗꯤ ꯌꯥꯝ ꯍꯔꯥꯎꯔꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯌꯥꯝ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯎꯔꯅꯤ ꯍꯥꯏꯅ ꯌꯨꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯆꯠꯂꯕ ꯃꯇꯨꯡ ꯀꯣꯔꯧ ꯃꯌꯨꯝꯗ ꯌꯧꯔꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯆꯤꯡꯈꯩꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯀꯣꯔꯧꯗꯤ ꯑꯉꯛꯄ ꯑꯃꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯃꯍꯥꯛ ꯁꯥꯎꯅ ꯆꯤꯡꯈꯩ ꯈꯣꯏꯗ ꯄ꯭ꯔꯞ ꯆꯠꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯔꯧ ꯆꯤꯡꯈꯩ ꯈꯣꯏꯗ ꯌꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩꯁꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯔꯧ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯅꯪꯕꯨ ꯃꯤꯔꯣ ꯅꯪꯕꯨ ꯁꯥꯔꯣ ꯀꯨꯁꯨꯝꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯈꯪꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯐꯥꯔ ꯂꯧꯔꯤꯁꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯐꯥꯔꯒ ꯂꯧꯕ ꯅꯠꯇꯦ ꯃꯁꯥꯅ ꯌꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯀꯣꯔꯧꯗꯨ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯑꯃꯨꯛ ꯆꯤꯡꯈꯩꯕꯨ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯁꯨꯝꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯣꯔꯧꯒ ꯆꯤꯡꯈꯩꯒ ꯈꯠꯅꯕꯗꯨ ꯈꯥꯝꯂꯝꯃꯤ ꯍꯥꯏꯌꯨ ꯀꯨꯁꯨꯝ ꯅꯪ ꯅꯨꯄꯥꯁꯤꯗ ꯅꯁꯥꯅ ꯌꯥꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥꯁꯤꯅ ꯅꯪꯕꯨ ꯅꯝꯗꯨꯅ ꯐꯥꯕꯤꯕ꯭ꯔꯥ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯀꯣꯔꯧꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯀꯨꯁꯨꯝ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯦ ꯀꯩꯅꯣ ꯑꯩ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯕ ꯈꯛꯇꯅ ꯄꯨꯛ ꯊꯟꯕ ꯌꯥꯗꯦ ꯍꯤꯡꯕꯗ ꯁꯦꯜ ꯌꯥꯝ ꯆꯪꯏ ꯅꯪꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯤꯕ ꯉꯝꯗꯦ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯆꯠꯂꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯀꯨꯁꯨꯝ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯆꯠꯁꯤꯜꯂꯛꯑꯣ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯔꯒꯦ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯏ ꯅꯪꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯂꯩꯕꯕꯨ ꯈꯨꯟꯅꯒꯗ꯭ꯔꯣ ꯆꯠꯂꯣ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯀꯣꯔꯧ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯃꯈꯣꯡꯗ ꯈꯨꯔꯨꯝꯗꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯜꯗ ꯌꯥꯝꯅ ꯆꯣꯞꯄꯤ ꯀꯨꯁꯨꯝꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ ꯀꯣꯔꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ ꯀꯣꯔꯧ ꯂꯥꯛꯂꯦ ꯇꯥꯕꯗ ꯁꯦꯜ ꯊꯧꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯀꯣꯔꯧꯗꯤ ꯃꯥꯅ ꯁꯦꯜ ꯊꯥꯔꯛꯄ ꯑꯗꯨꯅ ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯡꯂꯝꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅꯗꯨ ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯤꯕꯁꯤꯡ ꯑꯗꯨ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯀꯣꯔꯧ ꯃꯥꯅ ꯊꯕꯛ ꯁꯨꯕꯗꯒꯤ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜ ꯄꯨꯝꯅꯃꯛ ꯁꯤꯡꯗꯣꯛꯂꯝꯃꯤ ꯀꯣꯔꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯑꯩꯅ ꯁꯦꯜ ꯄꯥꯏꯗꯕ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯒꯤ ꯏꯔꯥꯜꯅꯤ ꯀꯣꯔꯧ ꯁꯦꯜ ꯄꯥꯏꯔꯕꯗꯤ ꯏꯅꯥꯛ ꯈꯨꯜꯂꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯀꯣꯔꯧ ꯀꯔꯝꯅ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯆꯤꯡꯈꯩꯗꯒꯤ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯉꯝꯒꯅꯤ ꯑꯩꯅ ꯍꯥꯟꯅ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ
ꯊꯕꯛ ꯀꯟꯅ ꯁꯨꯔꯨꯔꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯍꯟꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯔꯧ ꯊꯕꯛ ꯀꯟꯅ ꯁꯨꯔꯒ ꯁꯦꯜ ꯀꯟꯅ ꯇꯥꯟꯕꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯨꯁꯨꯝꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕ ꯆꯤꯡꯈꯩꯅ ꯅꯁꯛ ꯐꯖꯩ ꯍꯥꯏꯅ ꯂꯧꯔꯨꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏꯔꯦꯗꯅ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜꯁꯤꯡ ꯑꯗꯨ ꯌꯣꯜꯂꯒ ꯍꯧꯖꯤꯛꯃꯛ ꯆꯦꯡ ꯋꯥꯜꯂꯨꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯍꯦꯔꯥ, ꯑꯗꯨꯗꯤ ꯍꯥꯏꯅꯨ, ꯑꯩꯁꯦ ꯑꯀꯦ ꯑꯃꯧꯗ ꯉꯥꯎꯏ ꯍꯥꯏꯕ ꯅꯪꯅ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯂꯧꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯗꯅ꯫ ꯍꯣꯏ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯌꯨꯝꯗ ꯆꯠꯇꯨꯅ ꯚꯤꯈ꯭ꯌꯥꯅꯤꯕ ꯆꯠꯀꯗꯕꯗ ꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯅꯨ, ꯅꯪꯒꯤ ꯁꯦꯜꯁꯤꯡꯁꯦ ꯑꯩ ꯈꯛꯇꯅ ꯁꯤꯖꯤꯟꯅꯕ꯭ꯔꯣ? ꯅꯪꯁꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯆꯤꯡꯈꯩ ꯁꯥꯎꯅ ꯀꯨꯁꯨꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯆꯠꯂꯣ, ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯔꯧ ꯏꯅꯥꯛ ꯈꯨꯜꯂꯕꯅꯤꯅ ꯀꯨꯁꯨꯝ ꯀꯣꯔꯧꯕꯨ ꯑꯃꯨꯛ ꯄꯥꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯥ ꯆꯤꯡꯈꯩꯅ ꯁꯥꯎꯅꯤꯡꯅꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯝꯃꯤ꯫ ꯊꯨꯝꯁꯤꯗꯤ! ꯀꯨꯁꯨꯝ! ꯀꯨꯁꯨꯝ! ꯂꯥꯎ! ꯀꯔꯤꯅꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ? ꯏꯟꯖꯥꯡꯗꯤ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯊꯣꯡꯅꯒꯦ? ꯅꯪꯕꯨ ꯅꯨꯃꯤꯠ ꯇꯥꯡꯕ꯭ꯔꯣ? ꯊꯨꯝꯗꯣ ꯌꯦꯡꯉꯒ ꯊꯥꯛꯄ ꯌꯥꯗ꯭ꯔꯣ? ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦ ꯇꯧꯕ꯭ꯔꯣ? ꯅꯪꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯒꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯦ꯫ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯥ ꯑꯍꯟꯗꯣ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯈꯨꯜꯂꯕꯅꯤ, ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯔꯨꯒꯦ ꯍꯥꯏꯔꯣ? ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯅ ꯀꯨꯁꯨꯝꯒꯤ ꯃꯃꯥꯏꯗ ꯏꯟꯁꯥꯡ ꯑꯗꯨ ꯍꯩꯖꯤꯟꯕꯤꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯁꯥꯎꯕ ꯁꯥꯁꯤꯟꯅꯔꯒ ꯐꯔꯦ, ꯅꯪꯅ ꯑꯩꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯕꯅꯤꯅ ꯑꯩ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ꯫ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯨꯔꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯁꯥꯎꯕ ꯁꯥꯁꯤꯟꯅꯔꯒ ꯀꯣꯔꯧꯒꯤ ꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯩꯁꯨ ꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯀꯨꯁꯨꯝꯅ ꯆꯠꯈꯤꯕꯗꯨ ꯈꯥꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯁꯨꯝ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯨꯁꯨꯝ ꯀꯞꯄ ꯁꯥꯁꯤꯟꯅꯔꯒ ꯇꯥꯈꯣꯔꯧ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯅꯪꯕꯨ ꯆꯤꯡꯈꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗ꯭ꯔꯕ꯭ꯔꯅꯦ? ꯍꯣꯏ, ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯆꯩ, ꯐꯨꯁꯨ ꯐꯨꯏ꯫ ꯀꯣꯔꯧ ꯍꯥꯟꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯁꯨꯝꯕꯨ ꯅꯨꯡꯁꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯁꯦꯜꯗ ꯆꯣꯞꯄꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯐꯔꯦ, ꯆꯪꯉꯣ, ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯀꯨꯁꯨꯝꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯕꯗ ꯀꯥꯟꯅꯗ꯭ꯔꯕꯅꯤ, ꯍꯥꯠꯇꯣꯛꯂꯒ ꯃꯇꯤꯛ ꯆꯥꯒꯗꯕꯅꯤ꯫ ꯀꯔꯤ ꯈꯜꯂꯤꯅꯣ? ꯀꯩꯁꯨ ꯈꯟꯗꯦꯗ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯀꯨꯁꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯇꯨꯝꯂꯤꯉꯩꯗ ꯀꯣꯔꯧꯅ ꯃꯥꯕꯨ ꯃꯈꯨꯠ ꯃꯈꯣꯡ ꯃꯆꯤꯟ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯌꯥꯝꯅ ꯉꯛꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯪ ꯁꯦꯜ ꯌꯥꯝꯅ ꯆꯣꯞꯇꯥꯏꯅꯦ꯫ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯩꯄꯥꯛꯇ ꯄꯣꯊꯥꯔꯨꯔꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ꯫ ꯀꯣꯔꯧꯗꯤ ꯃꯩ ꯆꯨꯈꯠꯄ ꯂꯣꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯣꯔꯧꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯨ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈꯤꯕꯅ ꯀꯅꯥꯅꯁꯨ ꯎꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯁꯨꯝꯕꯨ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯁꯅꯨ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯅꯤꯅ ꯀꯣꯔꯧꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯊꯨꯝꯅ ꯆꯥꯛꯄꯗꯨ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯟꯕꯗ ꯀꯣꯔꯧ ꯑꯗꯨ ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯨꯗ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯣꯔꯧꯈꯣꯏꯒꯤ ꯌꯨꯝ ꯆꯥꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯆꯤꯡꯈꯩꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯁꯨꯝꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯁꯣꯏꯕꯗꯒꯤ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯀꯣꯔꯧꯒ ꯀꯨꯁꯨꯝꯒꯗꯨ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯣꯔꯧꯗꯤ ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯁꯨꯗꯨꯅ ꯃꯊꯟꯇ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫